ꯑꯍꯥꯟꯕꯃꯛꯇꯗ pukeilangei ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯀꯔꯝꯕꯅ ꯐꯩ ꯀꯔꯝꯕꯅ ꯐꯠꯇꯦ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯈꯟꯗꯣꯛꯂꯒ ꯑꯐꯕꯗꯨꯗꯪ ꯂꯧꯁꯤꯟꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯦꯕꯤꯌꯥ ꯃꯄꯥ ꯑꯍꯟ ꯑꯣꯏꯔꯕ ꯑꯗꯨꯗ ꯉꯪꯕꯣꯏ ꯇꯛꯄꯣꯏ, "ꯕꯕꯥ, ꯑꯩ ꯃꯈꯥꯗꯣ ꯃꯄꯥꯟꯗ ꯑꯣꯏꯅ ꯆꯠꯂꯒ ꯇꯝꯒꯦꯕꯀꯣ ꯕꯕꯥ." ꯀꯦꯕꯤꯌꯥ ꯏꯕꯣꯍꯜ ꯑꯃꯗꯤ ꯃꯦꯝꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ꯫ ꯃꯆꯦꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯀꯦꯕꯤꯌꯥꯅ 10 ꯊꯥꯔꯝꯗꯥꯏ ꯑꯗꯨꯗ ꯃꯦꯝꯊꯣꯏꯗꯤ ꯃꯁꯥ ꯌꯥꯝꯅ ꯐꯠꯇꯦ꯫ ꯆꯤꯐꯦꯠ ꯑꯗꯨꯝ ꯅꯥꯕꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗꯦ꯫ ꯏꯕꯣꯍꯜꯅ ꯑꯣꯐꯤꯁ ꯑꯃꯗ ꯒꯥꯔꯤ ꯊꯧꯔꯤ꯫ ꯏꯃꯨꯡꯁꯤ ꯃꯥꯅ ꯆꯂꯥꯏꯔꯤꯕꯅꯤ꯫ ꯀꯦꯕꯤꯌꯥ ꯑꯃꯨꯛ ꯃꯄꯥꯗ, "ꯕꯕꯥ, ꯑꯩ ꯆꯠꯀꯦꯕꯀꯣ ꯕꯕꯥ, ꯕꯕꯥꯎ." ꯃꯃꯥ ꯃꯦꯝꯊꯣꯏꯅ, "ꯏꯆꯥꯇꯣꯝꯕꯤꯌꯥ, ꯅꯪꯕꯨ ꯁꯤꯗ ꯑꯗꯨꯝ ꯇꯧꯔꯣꯗꯥ. ꯅꯄꯥꯅꯁꯨ ꯍꯥꯏꯔꯤ, ꯅꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯇꯧꯅꯔꯤꯕ ꯇꯝꯅꯔꯤꯕꯁꯤꯗꯤ ꯂꯣꯏꯅ ꯐꯩꯗꯥ." ꯏꯕꯣꯍꯜꯁꯨ ꯋꯥ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯝꯃꯤ, "ꯏꯆꯥꯇꯣꯝꯕꯤꯌꯥ, ꯁꯤꯗ ꯇꯧꯁꯤꯗ ꯅꯪꯕꯣ. ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯤꯠꯅ ꯈꯣꯡꯅ ꯎꯅꯕ ꯁꯤꯗꯅ ꯐꯠꯇ꯭ꯔꯣ?" ꯀꯦꯕꯤꯌꯥꯅ, "ꯑꯁ ꯕꯕꯥ, ꯑꯗꯨꯝ ꯐꯣꯟꯗ ꯎꯅꯗꯣꯏꯁꯤꯗꯤ. ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯏ, ꯑꯗꯨꯝ ꯎꯅꯕꯁꯨ ꯌꯥꯏ. ꯑꯗꯨꯅ ꯑꯥꯗꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯗꯣꯏꯅꯦꯕ, ꯑꯗꯨꯒꯤꯅꯦꯕ." ꯀꯦꯕꯤꯌꯥ ꯀꯦꯁꯤꯟꯅꯕ ꯌꯥꯕ ꯀꯦꯁꯤꯟꯅꯗꯨꯅ ꯉꯥꯡꯕ ꯂꯦꯞꯇꯦ꯫ ꯃꯆꯥꯅ ꯍꯥꯏꯅꯕ ꯌꯥꯗꯅ ꯉꯪꯂꯒ ꯂꯩꯕ ꯑꯗꯨꯗꯗꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯥꯊꯣꯛꯂꯦ꯫ ꯀꯦꯕꯤꯌꯥ ꯍꯔꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒ ꯈꯪꯅꯔꯤꯕ ꯖꯦꯝꯁꯇ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯛꯏ꯫ "ꯍꯜꯂꯣ ꯕꯤ." ꯅꯨꯄꯤꯗꯨꯁꯨ ꯍꯔꯥꯎꯅ, "ꯗꯗꯥ, ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟꯗꯣ ꯑꯥꯎꯠꯁꯥꯏꯗꯇ ꯑꯣꯏꯅ ꯇꯧꯔꯅꯤ. ꯕꯕꯥ ꯃꯃꯥꯅꯁꯨ ꯆꯠꯂꯣ ꯍꯥꯏꯌꯦꯕ." ꯅꯨꯄꯥꯗꯨꯁꯨ ꯈꯔ ꯌꯥꯅꯤꯡꯗ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ, "ꯕꯤ, ꯁꯤꯗ ꯑꯗꯨꯝ ꯄꯨꯟꯅ ꯇꯧꯁꯤꯗ. ꯏꯃꯥꯟꯗ ꯃꯥꯟꯅꯕꯁꯤꯕꯨ ꯑꯥꯗ ꯆꯠꯂꯒ." ꯋꯥꯔꯤꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯅꯨꯄꯤꯗꯨꯁꯨ ꯇꯥꯞ ꯑꯣꯛꯇꯨꯅ, "ꯀꯥꯏꯗꯒꯤ ꯃꯥꯟꯅꯕꯅꯣ? ꯑꯥꯗꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯗꯣꯏꯅꯤ. ꯃꯤꯠ ꯅꯥꯁꯨ ꯁꯤꯡꯗꯣꯏꯕ." ꯃꯥꯅ ꯉꯝꯗꯅ ꯑꯗꯨꯃꯛ ꯋꯥ ꯃꯈꯥ ꯇꯥꯅꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯦꯕꯤꯌꯥ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯆꯠꯄꯗ ꯄꯨꯅꯕ ꯍꯥꯏꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯄꯣꯠꯆꯩ ꯈꯔꯁꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯟꯗꯣꯝꯆꯥ ꯂꯩꯃꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯌꯧꯔꯗꯨꯅ, "ꯏꯆꯦ, ꯏꯆꯦ, ꯀꯦꯕꯤ." ꯀꯅꯥꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯂꯩꯃꯁꯨ, "ꯀꯩꯅꯣ ꯌꯨꯝꯁꯤꯕꯨ ꯖꯤꯕ ꯄꯥꯟꯕ ꯑꯃꯐꯥꯎ ꯎꯗ꯭ꯔꯤꯕꯁꯤꯕꯨ? ꯇꯨꯝ ꯍꯧꯒꯠꯅꯗ꯭ꯔꯤꯕꯔꯥ? ꯀꯔꯥꯏ ꯆꯠꯅꯈ꯭ꯔꯕꯖꯥꯠꯅꯣ?" ꯃꯄꯥꯟꯗ ꯉꯥꯡꯂꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯀꯦꯕꯤꯌꯥꯗꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯑꯦ ꯏꯟꯗꯣꯝꯆꯥ, ꯌꯥꯝ ꯉꯟꯅ ꯌꯧꯔꯛꯏꯅ." ꯂꯩꯃꯁꯨ, "ꯏꯕꯦꯝꯃ ꯀꯦꯕꯤꯌꯥ, ꯅꯃꯥꯒ ꯅꯄꯥꯒꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯑꯌꯨꯛꯁꯤꯗ? ꯋꯥ ꯑꯃꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯩꯁꯦ." "ꯏꯟꯗꯣꯝꯆꯥ, ꯕꯕꯥꯗꯤ ꯊꯕꯛ ꯉꯟꯅ ꯑꯗꯨꯃꯛ ꯆꯠꯂꯦ, ꯑꯗꯨꯅ ꯌꯥꯝꯅ ꯉꯟꯅ ꯆꯠꯈ꯭ꯔꯦ. ꯏꯃꯥꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯍꯤꯞꯄꯤꯌꯦ. ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯂꯛꯑꯣ. ꯏꯟꯗꯣꯝꯆꯥ, ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯃꯅꯥꯛꯇ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯦꯝꯊꯣꯏ ꯇꯞꯅ, "ꯂꯩꯃ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ? ꯂꯥꯛꯑꯣ ꯁꯤꯗ ꯆꯪꯂꯛꯑꯣ, ꯐꯝꯃꯨ ꯂꯥꯎꯁꯦ. ꯑꯩꯁꯤ ꯏꯁꯥꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯑꯗꯨꯝ ꯍꯧꯒꯠꯇ꯭ꯔꯕ." ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯦꯝꯊꯣꯏꯅ, "ꯀꯦꯕꯤꯌꯥ, ꯁꯤ ꯅꯟꯗꯣꯝꯆꯥ ꯂꯥꯛꯏꯁꯤ, ꯆꯥ ꯑꯝꯇ ꯂꯣꯜꯂꯛꯑꯣ, ꯆꯥ ꯊꯛꯁꯤꯁꯦ. ꯆꯥꯅꯕꯗꯣ ꯗꯨꯀꯥꯟꯗꯒꯤ ꯕꯦꯀꯔꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯝꯇ ꯌꯦꯡꯉꯨ. ꯄꯩꯁꯥꯗꯣ ꯎꯄꯨꯗꯒꯤ ꯂꯧꯊꯣꯛꯎꯀꯣ." ꯀꯦꯕꯤꯁꯨ "ꯍꯣꯏ ꯃꯥ" ꯍꯥꯏꯔꯝꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯇꯟꯖꯥꯁꯤꯗ ꯂꯩꯃꯅ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ, "ꯏꯆꯦ, ꯏꯇꯩ ꯅꯣꯏ ꯑꯅꯤꯕꯨ ꯀꯔꯤꯝꯇ ꯇꯥꯟꯅꯗ꯭ꯔꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯂꯩ꯫ ꯑꯗꯨꯗ ꯃꯦꯝꯊꯣꯏꯁꯨ, "ꯀꯔꯤꯕꯨꯅꯣ ꯂꯩꯃ?" ꯂꯩꯃꯅ, "ꯑꯉꯥꯡꯅ ꯑꯥꯎꯠꯁꯥꯏꯗꯇ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯂꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯃꯠꯇ ꯍꯥꯏꯅꯗ꯭ꯔꯕ꯭ꯔꯣ? ꯃꯆꯦꯗꯨꯁꯨ ꯅꯣꯏꯅ ꯁꯦꯟꯅꯗꯅ
ꯑꯗꯨꯃꯛ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯤꯗꯨꯅꯤ ꯉꯟꯅ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯇꯥꯔꯤꯕ ꯄꯥꯎ ꯃꯌꯥꯝꯁꯤꯒ ꯑꯗꯨꯗꯅ ꯑꯗꯨ ꯇꯧꯔꯝꯃꯦꯒ, ꯑꯗꯥ ꯇꯧꯔꯝꯃꯦꯒ, ꯔꯦꯞ ꯇꯧꯔꯝꯃꯦꯒ, ꯇꯧꯔꯤꯕ ꯃꯔꯛꯁꯤꯗꯅꯦ ꯆꯠꯇꯣꯏꯁꯤ꯫ ꯑꯗꯨꯒ ꯂꯥꯞꯈ꯭ꯔꯕ ꯃꯤꯔꯝꯗꯨꯗ ꯆꯠꯈ꯭ꯔꯒ ꯀꯔꯝ ꯇꯧꯅꯤ? ꯀꯔꯤ ꯆꯥꯔꯤ, ꯀꯔꯤ ꯊꯛꯏ ꯎꯔꯨꯕꯁꯨ ꯑꯣꯏꯔꯔꯣꯏ꯫ ꯑꯗꯨꯗꯗꯤ ꯈꯔꯒ ꯃꯉꯥꯎ ꯊꯤꯔꯦ ꯏꯆꯦ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯍꯩ ꯑꯄꯥ ꯁꯥꯗꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ꯫ ꯇꯧꯅꯔꯤꯕꯁꯤꯡꯁꯤ ꯎꯔꯒ ꯍꯥꯏꯕꯅꯤꯀꯣ꯫ ꯃꯣꯏ ꯀꯀꯥꯅꯁꯨ ꯁꯤꯗ ꯑꯗꯨꯝ ꯇꯧꯍꯜꯂꯨ ꯍꯥꯏꯗꯅ ꯍꯥꯏꯍꯧꯔꯤꯕꯅꯤ꯫ ꯏꯆꯥꯅꯤ ꯁꯣꯏꯗ꯭ꯔꯤꯉꯩ, ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯈꯟꯅꯍꯧꯁꯤ ꯍꯥꯏꯗꯅꯅꯦ ꯑꯩꯁꯨ ꯑꯗꯨꯃꯛ ꯉꯟꯅ ꯂꯥꯛꯏꯕꯁꯤꯅꯤ ꯏꯆꯦ꯫ ꯃꯦꯝꯊꯣꯏꯁꯨ ꯇꯞꯅ ꯂꯩꯃ, ꯍꯥꯏꯔꯤꯕꯅꯤꯅꯦ ꯅꯇꯩꯅꯁꯨ, ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯝ ꯉꯪꯉꯒ ꯂꯩꯕꯁꯤꯗꯅꯦ ꯑꯩꯁꯨ ꯃꯄꯥꯁꯨ ꯇꯧꯖꯔꯁꯅꯨ, ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯅꯦ꯫ ꯃꯥꯅ ꯇꯝꯒꯦ ꯍꯥꯏꯔꯤꯕ ꯀꯣꯂꯦꯖꯇꯨꯁꯨ ꯑꯦꯗꯃꯤꯁꯟꯒꯤ ꯂꯥꯁ ꯗꯦꯠ ꯅꯛꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯅꯁꯨ ꯇꯧꯈꯤꯕꯅꯤ꯫ ꯂꯩꯃꯅ ꯏꯆꯦ ꯍꯣꯏꯁꯨꯅꯦ ꯑꯉꯥꯡꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯔꯥꯏꯕ ꯊꯕꯛꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯕꯗꯤ ꯍꯌꯦꯡꯋꯥꯏ ꯁꯣꯏꯔꯛꯂꯕ ꯀꯥꯟꯗ ꯂꯣꯏꯅꯃꯛ ꯋꯥꯃꯤꯟꯅꯗꯧꯔꯤꯕꯅꯤ꯫ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯁꯦꯝꯗꯣꯛꯁꯤ ꯍꯥꯏꯖꯕꯅꯤꯀꯣ ꯑꯩꯗꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯦꯕꯤꯌꯥ ꯆꯥ ꯄꯨꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯁꯦ ꯍꯧꯒꯠꯂꯣ, ꯏꯗꯣꯝꯆꯥ ꯆꯥ ꯊꯛꯑꯁꯤ꯫ ꯂꯩꯃꯅ ꯀꯦꯕꯤꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯦꯕꯤꯌꯥ, ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯃꯈꯥꯗꯨ ꯁꯤꯗ ꯑꯗꯨꯝ ꯇꯧꯁꯤꯗꯅ꯫ ꯅꯄꯥ ꯍꯥꯏꯔꯦ ꯃꯤꯒꯤ ꯒꯥꯔꯤ ꯊꯧꯗꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯏꯗꯅ ꯇꯧꯔꯤ꯫ ꯅꯃꯥꯁꯨ ꯃꯁꯥꯁꯤ ꯆꯤꯐꯦꯠ ꯉꯝꯗ ꯑꯗꯨꯃꯛ ꯂꯩ꯫ ꯑꯥꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯁꯦꯜ ꯉꯥꯛꯇꯅꯤꯅꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯩꯗꯅ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤ ꯍꯥꯏꯕꯁꯨ ꯉꯝꯂꯣꯏꯗꯣ꯫ ꯀꯦꯕꯤꯌꯥ ꯃꯗꯣꯝꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯗꯣꯝꯆꯥ, ꯕꯕꯥꯅꯁꯨ ꯑꯗꯨꯝ ꯉꯝꯅꯤ ꯍꯥꯏ, ꯏꯃꯥꯟꯅꯕꯤꯒ ꯄꯨꯟꯅ ꯆꯠꯇꯣꯏꯅꯤ, ꯑꯥꯗ ꯂꯩꯕꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯅꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯊꯣꯛꯈꯤ꯫ ꯃꯦꯝꯊꯣꯏꯅ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ, ꯃꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯕꯁꯤ ꯐꯖꯅ ꯍꯥꯏꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ꯫ ꯑꯁꯤꯅꯤ ꯃꯄꯥꯒ ꯑꯩꯒꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨꯅꯦ ꯑꯁꯤꯃꯛ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯗꯅ꯫ ꯂꯩꯃꯁꯨ ꯂꯥꯎꯗꯨꯅ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯇꯧꯗ꯭ꯔꯤꯉꯩ ꯍꯥꯟꯅ ꯃꯨꯟꯅ ꯋꯥꯈꯜꯗꯣ ꯈꯟꯊꯃꯤꯟꯅꯔꯒ ꯇꯧꯁꯤꯀꯣ꯫ ꯃꯄꯥꯟꯗ ꯀꯦꯕꯤꯁꯨ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯐꯣꯟ ꯃꯦꯠꯂꯒ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯂꯩꯃꯁꯨ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯂꯦꯞꯄ ꯂꯩꯇ ꯑꯁꯨꯃꯛ ꯆꯠꯈꯤꯕꯅ ꯀꯦꯕꯤꯌꯥ ꯑꯥꯎꯠꯁꯥꯏꯗꯇ ꯆꯠꯀꯅꯤ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯇꯤꯀꯦꯠꯁꯨ ꯆꯠꯃꯤꯟꯅꯒꯗꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯄꯨꯟꯅ ꯀꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯏꯕꯣꯍꯜꯅ ꯆꯥꯇꯣꯝꯕꯤ, ꯉꯁꯤꯗꯤ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ, ꯏꯆꯥꯁꯨ ꯍꯌꯦꯡ ꯆꯠꯇꯧꯔꯕꯅꯤꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥ ꯑꯃ ꯂꯩꯔꯨꯔꯦ, ꯑꯗꯨꯒ ꯄꯨꯟꯅ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯀꯦꯕꯤꯌꯥꯁꯨ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ꯫ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯈꯠꯇꯨꯅ ꯖꯦꯝꯁꯇ ꯀꯣꯜ ꯇꯧꯏ꯫ ꯔꯤꯡ 2-3ꯂꯛ ꯆꯠꯄꯒ ꯑꯗꯨꯃꯛ ꯄꯥꯏꯈꯠꯂꯛꯏ꯫ ꯄꯥꯏꯈꯠꯂꯛꯄꯒ, ꯗꯗꯥ ꯀꯩꯗꯧꯔꯤꯅꯣ? ꯂꯥꯏꯔꯤꯛ ꯑꯃ ꯌꯦꯡꯂꯝꯕꯅꯤ, ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯤ꯫ ꯑꯗꯣ ꯑꯩ ꯍꯌꯦꯡ ꯃꯣꯔꯅꯤꯡꯒꯤ ꯄꯨꯡ 9ꯗ ꯑꯗꯨꯃꯥꯏꯅ ꯊꯣꯛꯑꯅꯤ꯫ ꯖꯦꯝꯁꯁꯨ ꯐꯖꯅ ꯆꯠꯂꯨ, ꯏꯁꯇꯗꯤꯒꯤꯅꯤꯀꯣ ꯅꯪꯅ ꯆꯠꯂꯤꯕꯁꯦ, ꯑꯗꯨꯅ ꯇꯝꯒꯗꯧꯔꯤꯕ ꯏꯍꯩ ꯑꯗꯨꯗ ꯐꯖꯅ ꯐꯣꯀꯁ ꯄꯤꯒꯗꯕꯅꯤ꯫ ꯁꯨꯇꯤ ꯂꯩꯕ ꯃꯇꯝꯗ ꯀꯣꯏꯕ ꯂꯥꯡꯕ ꯌꯥꯗꯦ ꯀꯣꯕꯤ꯫ ꯍꯣꯏꯕ ꯗꯗꯥ, ꯑꯩꯁꯨ ꯐꯖꯅ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒꯤꯅꯦꯕ ꯑꯩꯅ ꯆꯠꯇꯣꯏꯁꯤ꯫ ꯍꯣꯏ ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯍꯣꯏ ꯗꯗꯥ꯫ ꯅꯪꯕꯨ ꯍꯌꯦꯡꯒꯤ ꯅꯪꯒꯤ ꯗꯣꯀꯨꯃꯦꯟ ꯂꯣꯏꯅ ꯁꯨꯅ ꯍꯥꯞꯄꯕ ꯅꯠꯇ꯭ꯔꯣ? ꯐꯖꯅ ꯀꯥꯎꯗꯅ ꯂꯣꯏꯁꯤꯜꯂꯕꯣ? ꯂꯣꯏꯅ ꯂꯣꯏꯔꯦ, ꯀꯥꯎꯗ꯭ꯔꯦ꯫ ꯍꯣꯏ, ꯐꯔꯦ ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧꯖꯔꯣ꯫ ꯍꯌꯦꯡ ꯉꯟꯅ ꯆꯠꯇꯣꯏꯅꯤꯅ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯥꯈꯤꯒꯦ꯫ ꯀꯦꯕꯤꯌꯥꯁꯨ
ꯍꯣꯏ ꯗꯗꯥ, ꯒꯨꯗ ꯅꯥꯏꯠ. ꯒꯨꯗ ꯅꯥꯏꯠ. ꯐꯖꯅ ꯇꯨꯝꯊꯣꯛꯑꯣꯀꯣ ꯕꯦ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯠꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ. ꯃꯃꯥꯗꯤ ꯏꯁꯣꯟ ꯁꯣꯟꯕꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ. ꯑꯁꯨꯝꯅ ꯏꯕꯣꯍꯜꯅ ꯑꯦꯌꯥꯔꯄꯣꯔꯠꯇ ꯊꯤꯜꯂꯝꯃꯤ. ꯀꯦꯕꯤꯌꯥꯁꯨ ꯃꯄꯥꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯃꯥꯟꯅꯕꯤꯗꯨꯒ ꯄꯨꯟꯅ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯦꯕꯤꯌꯥ ꯃꯥꯒꯤ ꯂꯩꯐꯝ ꯔꯨꯝ ꯑꯗꯨꯗ ꯌꯧꯔꯦ. ꯑꯗꯨꯒ ꯆꯪꯗꯨꯅ ꯊꯝꯒꯗꯕ ꯄꯣꯠ ꯆꯩ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯕ ꯂꯣꯏꯔꯗꯨꯅ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯨꯔꯦ. ꯑꯗꯨꯒ ꯃꯄꯥꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ. ꯕꯕꯥ, ꯑꯩ ꯌꯧꯔꯦ. ꯏꯃꯥꯗꯤ? ꯁꯦ ꯅꯃꯥꯗ ꯄꯥꯏꯍꯜꯂꯛꯀꯦꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯃꯦꯝꯊꯣꯏꯗ ꯄꯤꯔꯛꯂꯝꯃꯤ. ꯃꯦꯝꯊꯣꯏꯁꯨ, ꯀꯦꯕꯤꯌꯥ, ꯆꯥꯇꯣꯝꯕꯤ, ꯅꯪꯕꯨ ꯌꯧꯔꯕ꯭ꯔꯣ? ꯏꯃꯥꯗꯤ ꯄꯥꯈꯠꯄꯅ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯈꯟꯕꯗ. ꯀꯦꯕꯤꯁꯨ ꯈꯨꯝꯂꯛꯂꯝꯃꯤ. ꯏꯃꯥ, ꯑꯩ ꯌꯧꯔꯦ. ꯀꯩꯝꯇ ꯇꯧꯗꯤꯌꯦ. ꯔꯨꯝꯗ ꯂꯩꯔꯒꯅꯤ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ. ꯍꯣꯏ, ꯐꯖꯅ ꯂꯩꯌꯨꯀꯣ. ꯅꯪꯒꯤ ꯃꯉꯥꯎ ꯊꯤꯕꯗꯣ ꯑꯗꯨꯗ ꯇꯧꯕ ꯌꯥꯗꯦꯀꯣ ꯏꯆꯥꯇꯣꯝꯕꯤ. ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯒꯗꯕꯅꯤ. ꯍꯣꯏ ꯍꯥꯏꯅꯔꯗꯨꯅ ꯐꯣꯟ ꯑꯗꯨꯃꯛ ꯊꯝꯅꯔꯦ. ꯀꯦꯕꯤꯌꯥꯁꯨ ꯋꯥꯔꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯒ ꯉꯥꯏꯍꯥꯛ ꯄꯨꯟꯅ ꯄꯣꯊꯥꯃꯤꯟꯅꯔꯦ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏ ꯑꯅꯤ ꯕꯖꯥꯔ ꯆꯠꯂꯨꯁꯤ, ꯑꯋꯥꯠ ꯑꯄꯥ ꯈꯔ ꯂꯩꯔꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯝꯃꯤ. ꯀꯦꯕꯤꯌꯥ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯁꯣꯄꯤꯡ ꯃꯣꯜ, ꯕꯥꯔ ꯀ꯭ꯂꯕ, ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯀꯌꯥ ꯑꯗꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗ ꯑꯄꯦꯟꯕ ꯐꯥꯎꯔꯝꯃꯤ. ꯃꯈꯣꯏ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯣꯏꯔꯒ ꯔꯦꯟꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯃꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯆꯤꯛꯊꯅꯔꯤ ꯃꯈꯣꯏ ꯑꯅꯤ. ꯀꯦꯕꯤꯌꯥꯅ ꯍꯥꯟꯅꯗꯒꯤ ꯈꯔ ꯈꯠꯄ ꯂꯥꯡꯕ ꯃꯉꯥꯎ ꯊꯤꯕ ꯑꯣꯏꯕꯅ ꯖꯦꯝꯁꯇ ꯑꯣꯏꯅ ꯔꯕ ꯇꯧꯅ, ꯗꯥ, ꯑꯁ ꯌꯥꯝꯅ ꯏꯪꯉꯦ ꯕꯕꯥ. ꯂꯨꯝꯅ ꯂꯩꯔꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤꯕꯣ. ꯀꯦꯕꯤꯌꯥꯒꯤ ꯋꯥꯈꯜꯗ ꯖꯦꯝꯁꯅ ꯀꯣꯟꯕꯤꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ, ꯁꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯅꯤꯡꯕꯒꯤ ꯍꯥꯏꯖꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯖꯦꯝꯁꯇꯤ ꯏꯆꯝ ꯆꯝꯖꯕ, ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯗꯕ ꯅꯨꯄꯥ ꯑꯣꯏꯕꯅ, ꯑꯗꯨꯗꯤ ꯅꯦꯕꯦ, ꯐꯨꯔꯤꯠꯇꯣ ꯑꯊꯥꯕ ꯂꯤꯠꯁꯤꯜꯂꯨ. ꯕ꯭ꯂꯥꯡꯀꯦꯠ ꯐꯖꯅ ꯁꯨꯞꯄꯨ. ꯏꯪꯍꯟꯕ ꯅꯥꯍꯟꯕ ꯌꯥꯗꯦꯀꯣ ꯕꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯀꯦꯕꯤꯌꯥ ꯈꯜꯂꯨꯕ ꯑꯗꯨꯒ ꯑꯣꯟꯅꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯏ. ꯋꯥ ꯃꯈꯥ ꯇꯥꯗꯅ ꯀꯦꯕꯤꯌꯥꯁꯨ ꯊꯦꯡꯉꯦ, ꯍꯌꯦꯡ ꯀꯣꯂꯦꯖ ꯆꯠꯇꯣꯏꯅꯤ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯊꯝꯅꯔꯦ. ꯅꯣꯡꯉꯥꯜꯂꯒ ꯃꯃꯥꯟꯅꯕꯤ ꯔꯦꯁꯃꯤꯒ ꯄꯨꯟꯅ ꯀꯣꯂꯦꯖ ꯄꯨꯟꯅ ꯆꯠꯇꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩ. ꯑꯅꯧꯕ ꯃꯐꯝꯒꯤ ꯑꯅꯧꯕ ꯋꯥꯈꯜ ꯍꯥꯏꯕꯗꯨꯅꯤ. ꯀꯦꯕꯤꯌꯥ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤꯕꯅ ꯐꯤꯖꯦꯠ ꯆꯛꯆꯥ ꯀꯌꯥꯗ ꯑꯍꯣꯡꯕ ꯍꯥꯏꯕꯗꯨ ꯂꯥꯛꯂꯤ. ꯃꯃꯥ ꯃꯄꯥꯅ ꯁꯤꯟꯅꯔꯛꯄ ꯀꯌꯥ ꯑꯗꯨ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯂꯤꯆꯠ ꯁꯥꯖꯠꯇ ꯑꯍꯣꯡꯕ ꯀꯌꯥ ꯍꯥꯏꯕꯗꯨ ꯂꯥꯛꯂꯤ. ꯃꯃꯥꯟꯅꯕꯤ ꯔꯦꯁꯃꯤꯁꯨ ꯑꯗꯨ ꯃꯉꯥꯏ. ꯃꯃꯥ ꯃꯄꯥꯅ ꯑꯐ ꯐꯠꯇ ꯍꯥꯏꯕꯤꯅꯕ ꯂꯩꯇꯕꯅ ꯑꯅꯤꯡꯕꯗꯨꯗ ꯇꯧꯕ ꯀꯌꯥ ꯑꯁꯤꯅ ꯍꯦꯟꯅ ꯍꯩꯅꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ. ꯀꯦꯕꯤꯌꯥꯁꯨ ꯃꯃꯥ ꯃꯄꯥꯒ ꯄꯥꯎ ꯐꯥꯎꯅꯕꯁꯤ ꯃꯔꯛꯇ ꯃꯥꯒꯤ ꯄꯩꯁꯥ ꯋꯥꯠꯂꯛꯄ ꯃꯇꯝ ꯈꯤꯇꯪ ꯐꯪꯕ ꯃꯇꯝ ꯈꯛꯇꯗ ꯋꯥꯔꯤ ꯁꯥꯟꯅꯕ, ꯄꯥꯎ ꯐꯥꯎꯅꯕ ꯅꯠꯇꯅ ꯑꯇꯩ ꯃꯇꯝꯗꯗꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨ ꯔꯦꯁꯃꯤ ꯑꯃꯗꯤ ꯀꯦꯕꯤꯌꯥ ꯃꯈꯣꯏ ꯑꯅꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯃ ꯐꯪꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯃꯇꯝ ꯑꯗꯨꯁꯨ ꯈꯔꯗꯤ ꯊꯦꯡꯂꯦ. ꯔꯦꯁꯃꯤꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯀꯦꯕꯤꯌꯥ, ꯕꯤꯌꯔ ꯊꯛꯄꯁꯦ ꯅꯨꯄꯤꯗ ꯌꯥꯝꯅ ꯀꯥꯟꯅꯩ ꯍꯥꯏꯉꯣ. ꯑꯜꯀꯣꯍꯣꯜ ꯀꯔꯤꯁꯨ ꯌꯥꯎꯗꯕ ꯃꯥꯜꯂꯦ, ꯊꯛꯁꯤꯔꯥ? ꯁ꯭ꯀꯣꯂꯔꯁꯤꯞꯁꯨ ꯐꯪꯂꯕꯅꯤꯅ. ꯀꯦꯕꯤꯌꯥꯁꯨ, ꯌꯥꯏꯅꯦ, ꯑꯣꯛ ꯈꯔꯁꯨ ꯂꯩꯈ꯭ꯔꯁꯤ. ꯑꯁꯤ ꯍꯥꯏꯅꯔꯒ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯌꯨ ꯌꯣꯟꯐꯝ ꯑꯃꯗ ꯃꯤ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯕꯤꯌꯔ ꯕꯣꯇꯜ 4 ꯂꯧꯔꯒ ꯂꯥꯛꯂꯦ. ꯔꯦꯟ ꯌꯧꯔꯝꯗꯥꯏ ꯑꯗꯨꯗ ꯂꯩꯕ ꯁꯥ ꯌꯣꯟꯐꯝ ꯗꯨꯀꯥꯟꯗꯒꯤ ꯑꯣꯛꯁꯥ KG 1 ꯂꯧꯔꯒ ꯔꯦꯟꯇ ꯆꯪꯂꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯂꯒ ꯑꯣꯛꯁꯥꯗꯨ ꯐꯖꯅ ꯉꯧꯔꯒ ꯂꯣꯏꯔꯗꯨꯅ ꯈꯔ ꯈꯣꯠꯊꯔꯒ ꯕꯤꯌꯔ ꯂꯤꯛꯂꯤ ꯑꯃꯃꯝꯒ ꯄꯥꯏꯔꯗꯅ ꯀꯟꯅ ꯊꯛꯀꯥꯏꯔꯤ. ꯍꯥꯟꯅ ꯐꯖꯅ ꯊꯛꯂꯛꯄꯒꯤ ꯃꯑꯣꯡꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤ. ꯃꯈꯣꯏ ꯑꯅꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯏꯀꯥꯏꯕ ꯀꯔꯤꯅꯣ ꯈꯪꯗ ꯐꯤꯔꯣꯜ ꯃꯇꯠ ꯃꯔꯥꯡ ꯁꯦꯠꯂꯒ ꯀꯥ ꯑꯗꯨꯗ ꯂꯤꯛꯂꯤ 4ꯗꯨ ꯊꯛꯄ ꯂꯣꯏꯔꯒ ꯃꯁꯛ ꯂꯣꯜꯂꯗꯨꯅ ꯐꯦꯁꯕꯨꯛꯇ ꯂꯥꯏꯚ ꯀꯟꯅ ꯊꯥꯔꯤ.
ꯃꯈꯣꯏ ꯑꯅꯤ ꯗꯥꯟꯁ ꯇꯧꯕ ꯌꯥꯕ ꯇꯧꯔꯝꯂꯒ ꯋꯥꯃꯟꯕꯗꯒꯤ ꯂꯥꯏꯠꯇꯨ ꯃꯨꯊꯠꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯦ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯐꯅꯌꯥꯝꯗꯤ ꯊꯦꯡꯂꯝꯂꯦ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 1ꯃꯨꯛ ꯇꯥꯔꯝꯂꯦ꯫ ꯀꯦꯕꯤꯌꯥꯅ ꯐꯣꯟꯗ ꯍꯥꯡꯗꯣꯛꯂꯒ ꯂꯥꯏꯚ ꯊꯥꯔꯨꯕꯒꯤ ꯀꯃꯦꯟ ꯃꯌꯥꯝ ꯑꯗꯨ ꯄꯥꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯃꯦꯟ ꯑꯗꯨꯗ "ꯌꯥꯝꯅ ꯐꯖꯩ, ꯄꯥꯝꯃꯤ, ꯋꯥꯟ ꯅꯥꯏꯠ ꯌꯥꯕ꯭ꯔꯣ, ꯄꯩꯁꯥ ꯄꯤꯒꯦ ꯊꯦꯡꯅꯁꯤ ꯌꯥꯕ꯭ꯔꯣ" ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯃꯦꯟꯁꯤꯡ ꯑꯁꯤ ꯄꯥꯔꯒ ꯃꯊꯟꯇ ꯍꯔꯥꯎꯕꯁꯨ ꯁꯥꯎꯅꯤꯡꯕꯁꯨ ꯑꯅꯤꯃꯛ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯀꯦꯕꯤꯌꯥꯒꯤ ꯃꯄꯥꯗꯨ ꯍꯥꯟꯅ ꯊꯕꯛ ꯁꯨꯔꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯄꯩꯁꯥ ꯊꯥꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯒ ꯑꯦꯡꯒꯦꯖ ꯇꯧꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯆꯠꯂꯤ꯫ ꯊꯕꯛ ꯑꯅꯤꯗꯨ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗ꯭ꯔꯦ꯫ ꯂꯥꯏꯔꯕꯗ ꯂꯥꯏ ꯆꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ꯫ ꯃꯄꯥꯅ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯐꯤꯁꯇ ꯊꯤꯜꯂꯝꯂꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯁꯝꯕ ꯂꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯆꯠꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯔꯣꯡ ꯁꯥꯏꯠꯇ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯗꯣꯝꯗꯒꯤ ꯒꯥꯔꯤꯅꯣ ꯈꯪꯍꯧꯗꯅ ꯀꯥꯔ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯃꯄꯥꯗꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯀꯣꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯣꯛꯄꯗꯤ ꯑꯣꯏꯍꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯈꯣꯡꯗ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯗꯒꯤ ꯒꯥꯔꯤ ꯑꯃꯨꯛ ꯍꯟꯅ ꯊꯧꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯗꯣꯛꯇꯔꯅ ꯑꯦꯗꯚꯥꯏꯁ ꯀꯌꯥ ꯑꯃ ꯄꯤꯔꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯏꯕꯣꯍꯜ ꯀꯔꯤ ꯇꯧꯔꯒ ꯍꯤꯡꯒꯅꯤ, ꯏꯆꯥꯅꯨꯄꯤꯒꯤ ꯄꯩꯁꯥꯅ ꯀꯔꯝꯅ ꯊꯥꯕ ꯈꯜꯂꯒ ꯎꯪꯗꯨꯅ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯃꯦꯝꯊꯣꯏꯁꯨ ꯍꯤꯗꯥꯛ ꯈꯔ ꯂꯩꯔꯨꯔꯒ ꯆꯪꯂꯛꯄꯅꯤ꯫ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯍꯣꯏ ꯕꯕꯥ, ꯀꯩꯝꯇ ꯈꯜꯂꯨꯔꯅꯨꯁꯦ, ꯑꯗꯨꯝ ꯐꯖꯔꯛꯁꯅꯤ꯫ ꯗꯣꯛꯇꯔꯅꯁꯨ ꯌꯨꯝꯗ ꯂꯩꯔꯒ ꯇꯞꯅ ꯇꯞꯅ ꯐꯔꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯗꯤ꯫ ꯑꯗꯣ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯅꯁꯨ ꯗꯣꯛꯇꯔꯅ ꯍꯥꯏꯔꯦ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯨꯝꯗ ꯑꯗꯨꯃꯛ ꯄꯨꯊꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯏꯃꯨꯡꯒꯤ ꯐꯤꯕꯝꯗꯤ ꯑꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯂꯝꯃꯤ꯫ ꯃꯦꯝꯊꯣꯏꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ "ꯍꯣꯏ ꯕꯕꯥ, ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯉꯥꯡꯒꯤ ꯁꯦꯜ ꯊꯥꯕꯁꯨ ꯉꯝꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ꯫ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯀꯧꯊꯣꯛꯄꯅ ꯐꯔꯕ꯭ꯔꯥ ꯃꯈꯣꯏ ꯕꯕꯥ?" ꯏꯕꯣꯍꯜꯅ ꯇꯞꯅ "ꯃꯃꯥ, ꯍꯧꯖꯤꯛ ꯊꯣꯛꯂꯛꯄ ꯌꯥꯕ ꯃꯇꯝ ꯑꯣꯏꯗꯦꯀꯣ꯫ ꯏꯆꯥꯅꯨꯄꯤꯁꯦ ꯃꯊꯪ ꯆꯍꯤꯗ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯑꯦꯛꯖꯥꯝ ꯄꯤꯗꯧꯔꯤꯕꯁꯦ꯫ ꯑꯗꯨꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯂꯣꯏꯁꯤꯜꯍꯜꯂꯁꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯟ ꯃꯈꯩ ꯍꯣꯠꯅꯔꯤꯕꯅꯤꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯔꯦꯝꯕꯗ ꯇꯥꯗꯧꯔꯤꯕꯅꯤꯅꯦ ꯅꯪꯕꯣ." ꯃꯆꯥꯒꯤ ꯈꯟꯕꯗ ꯏꯕꯣꯍꯜ ꯑꯃꯗꯤ ꯃꯦꯝꯊꯣꯏ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯇꯧꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯁꯣꯝꯗꯅ ꯀꯦꯕꯤꯌꯥ ꯏꯟꯈꯠꯂꯛꯄꯒꯤ ꯃꯉꯥꯎ ꯊꯤꯕ ꯑꯣꯏꯕꯅ ꯃꯥꯅ ꯅꯤꯡꯂꯨꯕ ꯈꯨꯗꯤꯡ ꯊꯨꯡꯍꯟꯕ ꯉꯝꯕ, ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯕ ꯅꯨꯄꯥ ꯀꯌꯥꯒ ꯄꯨꯟꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯔ ꯍꯥꯡꯕ ꯃꯇꯝꯗ ꯄꯨꯟꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯊꯣꯛꯂꯤ꯫ ꯏꯟꯖꯣꯏ ꯍꯥꯏꯕꯁꯤꯅ ꯃꯥꯡ ꯊꯥꯔꯒ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯃꯃꯥ ꯃꯄꯥꯅ ꯄꯩꯁꯥ ꯊꯥꯕ ꯉꯝꯂꯛꯇꯕ ꯀꯥꯟꯗ ꯀꯦꯕꯤꯌꯥꯅ ꯐꯦꯁꯕꯨꯛꯇ ꯄꯣꯁ ꯀꯌꯥ ꯃꯃꯥꯏ ꯎꯠꯇꯅ ꯂꯥꯏꯐ ꯀꯌꯥ ꯊꯥꯗꯨꯅ ꯄꯦꯠ ꯇꯧꯁꯤꯜꯍꯜꯂꯒ ꯄꯩꯁꯥ ꯀꯌꯥ ꯌꯥꯝꯅ ꯂꯥꯏꯅ ꯇꯥꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯀꯣꯂꯦꯖꯀꯤ ꯐꯣꯔꯝ ꯐꯤꯜꯑꯞ, ꯁꯦꯠꯅ ꯆꯥꯅꯕ, ꯃꯁꯥ ꯃꯊꯟꯇ ꯂꯤꯠꯄ ꯉꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯦꯕꯤꯌꯥ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯄꯩꯁా ꯇꯥꯟꯕ ꯌꯥꯕꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯦꯠ ꯇꯧꯍꯜꯂꯒ ꯃꯤ ꯎꯗꯕ ꯖꯒꯥ ꯀꯌꯥꯗ ꯂꯥꯏꯚ ꯊꯥꯕꯒꯤ ꯊꯕꯛꯁꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯉꯥꯡꯕꯤꯅꯕ ꯆꯩꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯃꯃꯥꯟꯅꯕꯤ ꯔꯦꯁꯃꯤ ꯀꯣꯏ ꯆꯠꯂꯤ, ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯥꯗꯨꯒ ꯀꯣꯏꯕ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯥꯁ ꯌꯔꯒꯤ ꯑꯦꯗꯃꯤꯁꯟ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯄꯩꯁꯥ ꯂꯩꯇꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯌꯨꯝꯗ ꯐꯣꯟ ꯇꯧꯔꯒ ꯄꯩꯁꯥ ꯑꯗꯨ ꯊꯥꯔꯛꯅꯕ ꯃꯃꯥꯗ ꯍꯥꯏꯔꯤ꯫ ꯃꯦꯝꯊꯣꯏꯁꯨ "ꯆꯥꯗꯣꯝꯕꯤꯌꯥ, ꯍꯣꯏ ꯊꯥꯔꯛꯅꯕ ꯇꯧꯔꯒꯦ꯫ ꯅꯪ ꯕꯕꯥꯁꯨꯅꯦ ꯃꯁꯥ ꯉꯝꯗ ꯂꯩꯕ ꯇꯧꯔꯤꯁꯤ." ꯀꯦꯕꯤꯌꯥꯁꯨ "ꯀꯌꯥꯃꯨꯛ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ ꯏꯃꯥ? ꯑꯗꯣ ꯕꯕꯥꯗꯣ ꯉꯝꯗꯦ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥ
ꯅꯪꯅ ꯈꯔ ꯉꯝꯅꯕ ꯊꯥꯔꯛꯑꯣꯕ. ꯑꯋꯥꯠꯄꯗꯣ ꯁꯤꯗ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯅꯔꯒꯦ. ꯑꯗꯣ ꯏꯃꯥꯅ ꯁꯣꯏꯗꯅꯕ ꯈꯔꯗꯨꯗꯤ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣꯀꯣ. ꯃꯦꯝꯊꯣꯏꯁꯨ ꯈꯨꯝꯂꯛꯂꯝꯃꯤ. ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕꯗꯤ ꯅꯠꯇꯦꯗ. ꯑꯣ ꯐꯔꯦ ꯐꯔꯦ, ꯏꯃꯥꯅ ꯌꯥꯅꯕ ꯊꯥꯔꯛꯂꯒꯦ. ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯐꯣꯟ ꯑꯗꯨꯁꯨ ꯊꯝꯅꯔꯦ. ꯀꯦꯕꯤꯌꯥ ꯃꯈꯨꯠꯇ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇꯕ ꯑꯣꯏꯕꯅ ꯅꯨꯄꯥ ꯑꯃ ꯃꯉꯣꯟꯗ ꯑꯗꯨꯝ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯕꯅ ꯐꯔꯅꯤ, 7K ꯄꯤꯌꯨ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ. ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯍꯥꯡꯂꯀꯥꯟꯗ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅꯁꯨ ꯋꯥꯈꯜꯗ ꯑꯃꯨꯛ ꯇꯧꯔꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯌꯥꯝꯅ ꯆꯥꯅ ꯔꯦꯁꯃꯤꯅ ꯁ꯭ꯇꯗꯤ ꯇꯨꯔ ꯆꯠꯀꯅꯤ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯅꯨꯃꯤꯠ 6ꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯀꯦꯕꯤꯌꯥ ꯌꯥꯝꯅ ꯍꯔꯥꯎꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ. ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯈꯜꯂꯗꯨꯅ. ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯔꯦꯁꯃꯤꯁꯨ ꯁ꯭ꯇꯗꯤ ꯇꯨꯔ ꯆꯠꯄ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ. ꯔꯦꯁꯃꯤꯅ, ꯀꯦꯕꯤꯌꯥ, ꯑꯁꯅ ꯂꯩꯔꯝꯃꯨꯀꯣ. ꯅꯊꯟꯗ ꯂꯩꯒ ꯍꯥꯏꯔꯁꯨ ꯀꯣꯏꯆꯠ ꯆꯠꯄꯒ ꯌꯥꯔꯣꯏꯀꯣ. ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯀꯦꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ. ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯗ ꯃꯥꯒ ꯎꯅꯁꯤ ꯍꯥꯏꯅꯔꯒ ꯂꯩꯕ ꯅꯨꯄꯥꯗꯨꯗ ꯃꯦꯁꯦꯟꯖꯔꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ. ꯅꯪ ꯑꯩꯒ ꯎꯅꯁꯤ ꯍꯥꯏꯗꯥꯏꯅꯦ? ꯍꯧꯖꯤꯛ ꯂꯥꯛꯎꯅꯦ. ꯅꯨꯄꯥꯗꯨꯁꯨ, ꯄꯩꯁꯥ ꯀꯌꯥꯅꯣ? 7Kꯅꯤ. ꯉꯝꯂꯗꯤ ꯂꯥꯛꯑꯣ, ꯉꯝꯗ꯭ꯔꯒ ꯑꯗꯨꯝ ꯇꯣꯛꯑꯣ. ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯄꯠ ꯀꯛꯊꯠꯂꯤ. ꯃꯇꯝꯗꯨ ꯄꯨꯡ 11 ꯇꯥꯔꯦ ꯅꯨꯃꯤꯗꯥꯡꯒꯤ. ꯀꯦꯕꯤꯌꯥꯅ ꯅꯨꯄꯥꯗꯨ ꯂꯥꯛꯑꯦ ꯈꯪꯕꯗꯒꯤ ꯄꯥꯈꯠꯄꯅ ꯀꯤꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ. ꯑꯍꯥꯟꯕꯒ ꯑꯣꯏꯕꯅ. ꯅꯨꯄꯥꯗꯨ ꯇꯥꯂꯛ ꯌꯦꯡꯂꯒ ꯀꯥꯗ ꯆꯪꯂꯛꯂꯦ. ꯊꯣꯡꯗꯨ ꯇꯞꯅ ꯊꯤꯡꯖꯤꯜꯂꯤ. ꯃꯤ ꯇꯨꯝꯅ ꯍꯤꯞꯅꯈꯤꯕ ꯃꯇꯝ ꯑꯣꯏꯕꯅ ꯄꯨꯡꯆꯤꯛ ꯍꯦꯛ ꯆꯤꯛꯏ. ꯊꯪꯅꯕ ꯀꯥꯒꯤ ꯃꯤꯁꯨ ꯂꯩꯇꯕꯒ ꯃꯄꯥ ꯍꯦꯛ ꯑꯣꯏꯔꯦ. ꯀꯦꯕꯤꯌꯥ ꯃꯤ ꯈꯪꯂꯒꯗꯤ ꯐꯔꯛ ꯇꯥꯔꯛꯀꯅꯤ ꯈꯜꯂꯗꯨꯅ ꯀꯥꯗ ꯂꯩꯔꯤꯕ ꯃꯈꯣꯟ ꯈꯔ ꯊꯣꯛꯄ ꯁꯤꯂꯤꯡ ꯐꯦꯟꯗꯨ ꯊꯥꯔꯒ ꯄꯨꯟꯅ ꯅꯨꯄꯥꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯦ. ꯅꯨꯄꯥꯗꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ 8,000 ꯄꯤꯔꯝꯂꯒ ꯇꯣꯏꯅ ꯎꯅꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ. ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯒ ꯅꯨꯄꯥꯗꯨꯒ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯦ. ꯊꯕꯛ ꯈꯨꯗꯤꯡꯗ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯛꯂꯝꯃꯤ. ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯀꯌꯥ ꯍꯣꯇꯦꯜꯗ ꯀꯩꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯄꯩꯁꯥ ꯇꯥꯜꯂꯤ. ꯑꯗꯨꯕꯨ ꯀꯦꯕꯤꯌꯥ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯣꯛꯇꯕꯤ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯖꯗꯦ, ꯈꯪꯅꯕꯁꯨ ꯍꯣꯠꯅꯔꯨꯗꯦ. ꯃꯤꯔꯝꯒꯤ ꯆꯠꯅꯕꯤꯗ ꯌꯣꯝꯂꯕ ꯀꯦꯕꯤꯌꯥ ꯏꯔꯝꯗꯝꯒꯤ ꯐꯖꯕ ꯂꯤꯆꯠ ꯁꯥꯖꯠ ꯀꯌꯥꯗꯤ ꯀꯥꯎꯈ꯭ꯔꯦ. ꯃꯤꯔꯝꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯈꯟꯖꯔꯛꯂꯝꯃꯤ. ꯃꯇꯝꯗꯨ ꯀꯣꯂꯦꯖ ꯂꯣꯏꯔꯒ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯅꯤ. ꯃꯈꯣꯏ ꯑꯅꯤꯃꯛ 2nd ꯀ꯭ꯂꯥꯁꯇ ꯄꯥꯁ ꯇꯧꯗꯨꯅ ꯍꯜꯂꯛꯂꯦ. ꯀꯦꯕꯤꯌꯥ ꯌꯨꯝꯗ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨ ꯎꯔꯨꯕꯗ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯦ. ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ, ꯕꯣꯔꯤꯡ ꯌꯥꯝꯅ ꯆꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯅꯨꯃꯤꯠ ꯈꯔꯅꯤꯗꯨꯃꯛ ꯍꯧꯖꯤꯟꯈꯤ. ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯅꯨꯄꯤ ꯑꯃꯒꯨꯝ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯀꯦꯕꯤꯌꯥ ꯌꯨꯝꯗ ꯂꯩꯔꯤ. ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯃꯆꯥ ꯃꯁꯨ ꯋꯥꯔꯛꯄꯗ ꯀꯦꯕꯤꯌꯥꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅꯁꯨ ꯍꯦꯛ ꯍꯥꯏꯅꯩ, ꯈꯪꯖꯕ ꯅꯠꯇꯕꯅ. ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯈꯪꯍꯧꯗ꯭ꯔꯦ. ꯀꯦꯕꯤꯌꯥꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ. ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯖꯕ ꯖꯦꯝꯁꯀ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯂꯦ. ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯒ ꯂꯩ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯍꯥꯟꯅ ꯀꯦꯕꯤꯌꯥꯅ ꯇꯧꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯆꯠꯂꯛꯂꯦ. ꯆꯠꯂꯤꯕ ꯚꯥꯏꯔꯦꯜ ꯑꯗꯨꯗꯒꯤ ꯀꯦꯕꯤꯌꯥ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯄꯂꯩꯐꯝ ꯈꯪꯗꯅ ꯂꯝꯕꯤ ꯑꯃꯗ ꯑꯗꯨꯃꯛ ꯆꯠꯈꯤ. ꯂꯥꯛꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ. ꯑꯥꯎꯠꯁꯥꯏꯗꯇ ꯆꯠꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯌꯦꯡꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ. ꯈꯨꯠꯇ ꯁꯦꯜ ꯊꯣꯛꯂꯛꯇꯕ, ꯂꯩꯇꯕ ꯃꯇꯝꯗ ꯀꯌꯥꯝ ꯋꯥꯕꯒꯦ ꯍꯥꯏꯕꯗꯣ ꯁꯦꯜ ꯂꯩꯇꯕ, ꯈꯨꯠꯇ ꯄꯠ ꯇꯠꯄ ꯃꯤꯇꯅ ꯈꯪꯒꯅꯤ. ꯏꯆꯥꯁꯤꯡ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯈ꯭ꯔꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯃꯃꯥ ꯃꯄꯥ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟ ꯑꯗꯨ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ. ꯑꯁꯤꯅ ꯏꯆꯥꯁꯤꯡꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯔꯥꯟꯕ ꯇꯧꯔꯛꯇꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩ ꯍꯥꯏꯕꯗꯨ ꯑꯣꯏꯅꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ꯫